अहमद मैं तराम ओक्सरी लोन चैनल से थागचगदरी वीडियो से अहम ममांग वीडियो क्या थागले मरी लेने वीडियो मदुदी मियोगी छवों सदागी संब्रूगी कई मैम वीडियो थागदना थागचगदे अखोगी मी चिंबान से चिंबान से मागी मवों मतौना करी करी फोंदोक्पगे मीदुगी मगुन करी ओइबगे हाइदना सुमाइन अखंगैसिंग थमम खरने हाब तारे मसे अखोगी बितेग ओइबा दुगुम अमत नतेको मसे एहाना पृथ्वी जिति लैरिबा मियोय क्या अमा को लम क्या सिदगी मखोय मखोयना थाजलबि क्या अमा लैबिदो अइना तासिंग खमजिनजरगा अखोगी लमदम सिदसु मयामदा अइना खर थेंगनजबाय तर चुमेना खर खंजब खरा मयामदा सुम खुदोल तमगे तौजबदि सिगा चमानाबा मोंगदा हाइबदि एहाना ममांगदा मी अमगे संब्रु थुंबगी मतांगदा वीडियो सेम खरेको अदगी मी अमगी समगी मागी नुपी के तारको सम सांग मते मी मतुगे न माइ से करी माइ वखलोम द कई लेबु खोटपा अदुगी मतान सु सेम ग्रेब अदुसु अदुम अयाम अदुम चुम्मे मयाम अदुम कमेंट अदुम पिनरपनि कमेंट सिंग अदु पारगा मयाम सु हेन खंगनेबा चुम्मी लाले नत्रगा आइन पा हाइजम नतेबा मसे आइन तो आम सोर्स के आम खोंगलगा मदुगी अचुम्बा कयानी मयाम सुम थेंगनबदुगी मतुगे अयान सु कानागनी खंदना सेमजबनेबा अदो हाइबसिंग असिगे मरक्तसु अयान ममान सेमखिबदा अखोगी मिट की मचु हाइबा तारा अखोगी मिट मनुंग द लैरिबा मचु जे अमुबो एबा का ओइनरिबजे मसे ब्राउन ओइबा का लैनरिसे मसिगी मचु जिग मतुंगिनसु मिगी पर्सनालिटी की मागी मगुन लेप हाइबा तारा सिगुम के आम सुफुंगदोके मदुसु दुम अयाम बदुम चुम्मे अदो मी पामजब कलर की मतुंगिनसु हाइबदि मागी सेलक्प ड्रेस अइना पामजब ड्रेस मचु सेलक्प हाइबसे अइगी वखलोंद करिगुम खर लैबा अदुना अइना पामजब मचु ओइरेनेबा अदुगुम के आम हाइबा तारे अदुगुम क्यागिसु वीडियो सेम लैख्रबने अदुंगा सिगी अइना सेमजगदोरिबा सिना अखोगी चिनबान की मतांगजे नुपी नत्रगा नुपा सा मानेको चिनबान जे सम हाबदसु मखोइना थाजनबिदसु लैको अखोगी मीजे मनातोन जे यम चावगदि मासे मसा मौ फबा मसा कनो तोबो मीनी गायनागा सुम थाजनबि अमले चिनबान चावगन मसिन मसिन याम कलंगोनी गा हाबिबगुम्बा खरा लैको अखोगी रोमदसु हाब तारे सिगुम्बा मयामसि अहाना तासिंग खमजिन जरगा हाबदि अतोपो लम क्यादा सुमाइन थाजनबि चुम्मी हाइदना खंजब हाब तारेको क्या अमा लै मदुगुमसिंग अदो अइनसु अखोगी लमदम सिदा मिनरबे सिलनाउसिंग खमिना चाइदना तौजबनी सुमाइना अखोगी मी अमेगे सवोंग सदा नत्रग माकी सत्तम जे मसी येंगलगा मी अमेगे मगुनजे खंगकदोइनेबा हाबदि मागे संबुगी मतांग ओइबा मा चिम्बांगी मतांग ओइबा मागे ममित की मतांग ओइबा को अदिगे मागी समगी मतांग ओइबा सिगुम कया अमा लैरिबा मयामना सुम खंजिल्लागदि मी अमे हे उबु मतमदा मासे कमाइ तौबो मीनोजे हाइबे हेते लाइन ngam मसी मयामना थाजब याई थाजदब याई को थाजब क्या आमसु अदुम हानगी वीडियो क्या येंगा अदुम खंगमगनी हाबदि अहाना सेमखिबा वीडियो सिंगदुगी मतुगिना अदु ngasiga ina semjagado वीडियो से चिनबान की मतांग ने चिनबान की मतांग जे कई फुंदोके यंगजे चिनबान अपिकप लै चिनबान अचौब लै अदगी लैदना चिनबान पैरप तौबा अदगी चिनबान की मागी मथक्त लैदिबसे फजना कयानी यात भाई तारेबा होय कुतक तौबम लैदना थोन सुमांगे सिगुमसे लैबा खोटपा सिगुम मैम हाइब तारे सिना चिंबा मथक चावबन कई हाइबा चिंबा मखा चावबन कई हाइबा हाइब तारेको सिगुम्बा अखोगी थाजनबी नत्रगा मसी अखोगी मैम मी कयाम पुंजिल्लगा अखोगी असोमदा अखोगी डॉक्टर कयाम रिसर्चर्स कयामना समाइन येंगा मसी चुम्मी सिगी कांगुसिना सिगी मगुन खर चेंगल्ली सि पामगल्ली सि तौगल्ली का लेदना सिगुम कयाम फोंदोखरब मतुंगदा अखंगैसिंगना अदुमाइना थमकपा रिजल्ट सिंग अदो आइना सुंगसी मैम खुदोल तमगे तौजबनी वीडियो से मिंग तामिनसे अहम मक्तदा चैनल सिना मयामबु तराम ओक्सरी लोइनना चैनल सिना ngasi थागचगदोरिबा वीडियो सि अखोय मियोबिगी चिनबान हाबदि अखोयगी माइथोंगदि यावरिबा चिनबाल असे हारिबा चिनबाल असिगी मवोंग मतौ हाबदि पिकपा चावबा चिंबा मथक चावबा मखा चावबा थिगुम्बा कयामा मी अमगा मानदबा कयामा लैरि चिंबान मखन यामना हारिबा चिंबान असिगी मवोंग मतौ असिना मी अदुगी मगुन माकी मवोंग मतौ खरा फुंगदो इ हाइदना अखंग ऐसिंगना हाइरिबा सिंग असिगी मरक्तगी चैनल असिना ngasi चिंबान गी मवोंग मतौ तरेत हाबदि मसिंग तरेत लौखटलगा मियामदो खुदोल तमजरिबनी हाइरिबा चिंबान अदुगी मवोंग मतौ अदु येंगलगा मी अमगी मवोंग मतौ माकी मगुन अदु फोंदोकलिबसिंग अदुगी मरक्ता करिगुम्बा असोइबा आराम खरा यावरगदि मयामना चैनल असिबु ngakpiyu haidana haijari तसेंगनमकिदि अखोइगी मियोइबगी हक्चांग असिदा यावरिबा सवोंग सदा माकी
sam, mahaki mamit, mahaki maithong, mahaki kuchu kumen, amasung mahaki mitki masu, asigumba kaya asigisu magun amamam loina phongdokpa leiba maramna ngasigi chimban asina phongdokliba sing asida asoiba aram yaurokpa yai haidana ahamada miyamda haijabani. Akhoi miyobigi hakchang asigi sawong sada asida natana miyoi amana polakpa matamda mahaki pungsing, mahaki pokpagi numit, mahaki pokpagi tarik, mahaki pokpagi tha, asigumba kaya asigisu mahaki magun, mahaki mawong mato asi lepa maramna khara khajik khenaba khara manadabadi adumak yaurakkani haidana miyamda ahamada thamjari. Channel asina ngasi miyamgi damakta thamjariba video madudi chinbalgi mawong matau simbalgi shape haiba tare asigi matungina mi adigi magun phungtu I haibaduni. Ahamada lokhatsariba chinbalgi mawong matau asi icham chamba chimbal amagi shape aduni haibadi normal lips haiba tare haibadi mathak chawba makha chawba adugum karisu laitaba adugum icham chamba chimbal amagi mawong matauni. Kanagumba miyoi amagi chimbal adu mathak makha pulap chawba manarabadi mahak adu chang amada leiba haibadi khanthaba fathaba ngamba miyoi oigali. Thabak ama tawbada afafatha khanthaduna thabak tawi. Kanagumba miyoi amagi wa munna taba mina hairakwa wa lumna lawa misak oigali. Karigumba thabak ama mangonda sinabada thabak adubu mamut tana loisinaba honai. Mathangda sina chimbal achawba haibadi mayamna lainariba panariba chimbal asidagi mahana khara hena chawba haiba tare. Kanagumba miyoi amagi chimbal adu yam chawrbadi mahak adu migi yam khanjaba wabiba migi mateng panganba haibadi migi awaba mateng panganba oigali. Loinana hairiba miyoi asi jibabu nungsiba pokpa luna tawbibu oigali. Hairiba miyoi asi hayeng mahakna mama natraga mapa ama oirakpada yamna fabasu oigali. Macha masugi yamna khanjai. Hairiba miyoi sing asi masagi khandana migi hana khanbasu oigali. Mathangge sina chimbal mathak achauba makhadagi mathakna hena chawba. Kanagumba miyoi amagi chimbal adugi mathak aduna hena chawraba makhaduna piklabadi hairiba miyoi adugi mamit mana adu yamna lengthok nengchin haiba haibadi acting yamna haiba miyoi oigali. Wa ngangba yam haiba mahakna ngangthorakpada mina taningbo oigali. Karigumbada yam emotional oiba miyoi su oigali. Loinana mayam pulakpa matamda mahakna mayamgi pungningbu sumhatpa ngambo oigali. Hairiba miyoi asi phagi yam haibasu oigali. Mari subada chimbal makha yamna chawba. Kanagumba miyoi amagi chimbal makha aduna mathaktagi hena chawrabadi mahak adu miyam punba koiba langba pamjaba mayam punbadasu mangjil thaganbo oigali. Karigumba matamda hairiba miyoi asi masagi oiba thabak ama leirabadi mayamna langba khotpasing adu manada changdi masagi mathauda pungning luptana leigali. Mathangge sina chimbal mathakta butterfly shape oiba haibadi kulap kumna chimbal mathakta shape ama phajana leiba aduni. Kanagumba miyoi amagi chimbal mathak adu yam phajana shape taba natraga butterfly shape oiba miyoi oirabadi mahak adu yamna talented oiba miyoi oigali. Haibadi makhoi asi musician natragana artist kumba oiba pangali. Makhoi asi memory yamna fabo oigali. Haukraba marup natraga amuktang sakang mekhang nakiba miyoi amabu matang koina unudrabasu unaba matamda mahang han hekta khangali. Mahak asi mayam punba pamba loinana marup yamna yamba oigali aningba apamba athingba leitana phongdokpa ngammi. Loinana thabak ama tawbada machu taba maramna mahakpu thagatnai. Taruk subada lokhatsariba sina chimbal asi round shape oiba haibadi butterfly shape adu yaudebida icham chamna round oiba adugma chimbal amagini. Kanagumba miyoi amagi chimbal adu round oiraba haibadi butterfly shape oidaba adugumba chimbal leiba miyoising adudi yamna positive oiba makhoida oithoktaba haiba asi leitaba miyoising oigali. Mangonda thabak ama pangthokpada yam laina matam chana pangthokpa ngammi. Migi mateng pangba masagi dagi migina hena lumna khanba miyoini. Khudaki oiba lauksing leiba wakhal leiba mi oibana aruba problem kaya laina pangthokpa ngamgali. Mathangi aroibigi tare subasina chimbal apaba haibani. Kanagumba miyoi amagi chimbal adu yamna paraba adugumba miyoi adu ayambada mathanta leiganbo oigali. Haibadi mahana karigumba mafam ama chaningbo oiba yai
कोइबा चटपा याय मी पुंद्रसु मथंता ओइरसु हेक्ता चटकनबो ओइगली अदुबु महाक अदु करिगुंबा मयामगा पुल्लबसु अदुमक मयाम मरक तिनबा ngamba ओइगली हाइबदि अमगा इ पाव फाउनबा ngamba माना ngangbada मीना तानिंगबा ओइगली मसिनी चिम्बालगे मौंग मतौना फुंदोलिबसिंग असि मयामदा खोदोल तमजबनी मी अमगे मगुन असि चिम्बानगे शेप के मतुंगिना करिगुंबा खरसु फुंदोमि हाइदना अखंग हाइसिंग थंबिरमसिंग अदु मियामदा खोदोल तमजबनी ngasi ko inadi video si matang swai dolo sinjarege loinana video ingbiribasing ge marakta channel asibu subscribe tawdriba yawi baleragadi channel asibu nungsibiduna subscribe tawbiramu haidna haijari kanglaipa imana yaifare